Hello ma'am ngasi mo laksare ma'am ngasi join chaga dubse yen makhong ne bako sida kot na ba lectus lere dago thabi su lere chak lere ma'am atudi charaga hawok to bhajarke ma'am agi video sibu ano yeng bi sing na like amadi subscribe to biramo atudi ma'am charaga hawok to bhajarage ngasi di iromba yautre mahi ni se autte na kitang hawke morok tang hana pala aina sai sa do man da morok to adu salem mayam thabi di kalen yorok pagi yam hawa udah thabi yam hawa ma'am kalen yor ba thabi je makhok khai
ꯃꯣꯔꯣꯛ ꯁꯥꯔꯦ 잘해. 밥이 고하지. ꯈꯥꯡꯕꯅꯤꯅ ꯁꯥꯗꯤ ꯁꯥꯕ ꯍꯩꯅ ꯌꯥꯗꯕꯅꯤ. ꯃꯣꯔꯣꯛ ꯁꯥꯔꯦ ꯂꯥꯁꯇ ꯈꯥꯡꯕꯕꯨ ꯉꯝꯗꯦ. ꯈꯥꯏ. ꯃꯀꯣꯛ ꯋꯥꯏ
ꯆꯥꯔꯒꯦ ꯂꯣꯏ ꯈꯥꯏ ꯅꯥꯎꯕꯤ ꯃꯔꯨ ꯂꯧꯊꯣꯛꯈ꯭ꯔꯒꯦꯗ ꯁꯨꯃꯥꯏꯅ ꯌꯨꯝ ꯁꯥꯔꯦ ꯍꯥ ꯀꯜꯂꯤꯅꯦ ꯁꯤꯡꯖꯨ ꯆꯥꯔꯛꯇꯧꯒ ꯋꯥꯏ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ ꯃꯣꯔꯣꯛ ꯁꯥꯔꯦ ꯏꯁꯤꯡꯗꯣ ꯄꯤꯛ ꯍꯥꯏꯌꯣ ꯅꯨꯡꯁꯥꯗꯅ ꯆꯤꯝꯕꯥꯟꯁꯦ ꯂꯩꯁꯨ ꯉꯥꯡꯉꯦ ꯊꯕꯤꯒ ꯍꯥꯎꯋꯦ ꯃꯈꯣꯛ ꯋꯥꯏꯗ ꯈꯔ ꯈꯥꯏ ꯍꯧꯖꯤꯛꯀꯤ ꯑꯃꯈꯛꯇꯪ ꯂꯦꯝꯃꯦ ꯍꯥꯏꯕ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯒꯦ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯃꯌꯥꯝꯅ ꯆꯥꯍꯟꯅꯤꯡꯕ ꯍꯤꯟꯖꯥꯡ ꯂꯩ ꯇꯥꯔꯒꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯆꯥꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ